Maipakpi Memorial 9-a-side Men's Open State Level Football Tournament Lakliba September ki tang mari nomaijing numit until umani tamatam dagi haujaragani. Hairiba tournament asibu Manipur da lebiriba miyam pumnamakna mining tabiu madupuning thawapiu mayam salapiu ai sangai First, Maipakpi Memorial Trophy 2022 9-a-side State Level Men's Open Football Tournament. Hairiba tournament asi lakliba September ki 4 nomaijing numit ki nuthugi pung ani tawa matam da hudokjaragani. Miyam soidana lakpiu ekoi soidana laksai. Hairiba trophy sigi winners da 1 lakh with trophy aduga runners up da 60,000 with trophy aduga loinana best player, top scorer, best keeper amadi best defender lising ani ga loinana trophy su thamjari loinana pre quarter final match tagi man of the match ki manasu thamjari. Hairiba tournament ase Heirok Part II Litan-makhong da leiba City Club ki playground asi da hudokjaragani. Miyam soidana lakpiu ai soidana laksai. Manipur da lebiriba football ko pambiriba club singna hariba tournament sida sarga bu numit sida adum soidana lakbiu. Trophy si cultural program kaya ga loinana lakiba September ki tang mari yai faraba numit nomaijing numit asida soidana pangthok seragani. Trophy si ki last date of form submission 25 August 2022 mayam punamaksu saruk yabiu ai su soidana ngaijiramgi. Tournament asi tinjang kaijang daba masa mau faba afaba sana roising puthokna bagi pandam da pangthok sabani mayam slak piu khoi slak